अहंबदा मरुइबा पाउ थमजरी टोम टीवी ना अखनबा पाउदम संदोख्रबा मतुंग मतम सांगना लायंगबा ngamdana लायरखिबा चीफ मिनिस्टर की केंद्र ओइरिबा खाबम मखा हिजम लायरक्तगी नाउक्सागी मबोंग रंजोय जेनिम्स ता लायंग होख्रे ममांगी मिखलदा अतोप मिरेप अमगी अकनबा वाकर ओइखिबना मिरेप अदुना लायंग जरनी लैथोकलुबनी हाइना कोंठा खाबम ग्राम पंचायत की उप प्रधान चिंगांगखम रोनीबलाना फोंदोख्रे कुनमाथोई सुबा मैरा पाइबी नुमित पालन थौरम पांथोख्रे मैरा पाइबी इहोगी मिटमदा मियामना हिकत लेकत्तमदुना इकाई खुंदबा उठख्रे अमदी मालेमगी चौखट खोंगजे लक्सिदा लमदम असिदसु कुत्सा हेरबा नहा कया लेप लैतना थोगलकली इरमदम असिदसु पापस साननबा मेसिन पुथोक्तुना माई पाकना सिजिनरी खुरुमजरी टाइम्स ऑफ मणिपुर नुंथिली पाउमियंग ताबीबे पुनमकपु अरुणबलाना तराम नोक्सरी हौजिक फावबगी मरोइबा पाउसिंग मियामदा संतोकना पिजरी हैंगांग केंद्रगी मनुंग चनबा खाबम मखा लैकाई हिजम लैरक्ता लैबी मसागी सही कुनगनिपान सुरबी नाउसा सनुगी इमुंगना थेंगनुरिबा अवा अनागी मतंगदा टोम टीवीना मियामदा पाउदम लबम मतुंग ngasi केंद्र सिगी एमएलए सु ओरिबा चीफ मिनिस्टर एन बिरेनगी पौताक मतुंग इन्ना बीजेपी की वाकर सिंगना नाउसागी मबोंग सीएस रंजोइबो जेनिम्सता लायंगनबगिदमक लौखटख्रे ngasi mabungbu layangnabagidamag लौखट पिखिबा अदुदा हराउना ममित्तगी मपिताना इमुंगी अवाबा असि उबिदुना चीफ मिनिस्टर ना मतेंग पांगबिबा असि यामना नुंगाई अमदी मबुंगबु लायंगबिदुना मपुंग फाना फहनबियु हाइना पाउदम लखी दादा सुमाइना तोगा लाखबजे ngasi di sumaina tokwi dore na haibada mayamna nungsibiba mami hoina sumaina akoi gidamakta mateng pangbi dore haibada mami hoi tamoi mayam joina ningai leitana tagajari Mami hoina jo hana haibiba aina sumi leizade adugi madakta ai thandana hona sabani na ju sono horakada mayamdo adugi khamai aina mi leite na aibani mayamdo अमरोमदा कोंथा खाबम ग्राम पंचायत की उप प्रधान चिंगांगखम रोनीबलाना अवाब तारबा इमुंग असे ममांगी मिखलदा अतोप मिरेप अमगी बोट चेनखिबा ओइबना मखोइना बोट चेनखिबा मिरेप अदुना लायंग जगनी हाइना लैथोकलुबनी टोम टीवीना मपी मपा ओइबसिंगदा मिनाकुंग ओइननबा मियामदा पाउदम बिरकले हौजिकती चीफ मिनिस्टर की माइ सोपा यादबना लायंगनबा थौरांग लोखलकपनी मुखोइजे अखोइ चेंजरिबा अखोइगी एमएलए की मीसिंग खोइ साइड वर्कर यूनिट कमिटी खर लेछरेको मोइसिंगसिना एमएलए दगी तानारगा एमएलए सिगा माना मतेंग पांगागा खुसमनरगा लायिंग जनबगी दमत चेंजर अतोबा साइड अमा मुनाकल अमा दिगे मोंसु लाक्सलैबा मरक्सिदेदा मोइनसु लायिंग जरगे हाना लाक अदु अनिमक्तुगी मरक्ता अखोइगी मुंगनाबा आई येंगे मोइ येंगजेगे हाबम लेगिरबनिन ए अदुदि मोइनसु करम्बा नाकन लेपनिंगिगे हाना अखोइना हाफे येंगबा मतमदा अखोरम साइड मोइसे लैनिंदबगी हाफे अमा उग्रेबको हाइदि साइड अमा कोना लाकपसिदा ओइना मोइसे मदुना लायंगबदा मोइसे फागद्रा हाबिगे मोइ वाखनदा खितंग चेंजिंग अमा लाकपदुन ए अखोइ खनाबा तारानि मोइना अदुम येंगजग्रसनु हाबे खितंग गेप अमदि लैथोखिरेबा अदु हौजिबोक्सिदा मोइनसु येंगबिरमद्रे अखोइनसु मोइना साइड नाकलमगे साइडतुना येंगबिरमगद्राना लैथोबदगी सुयाम सांगबसे मोइ सुमाइना खुदुंथिबा अवाबसे तारा लैसनगिबने अदु तारागसु अखोइदि सीएम अमा हौजि अमु ओइरअबनिना सीएम की जगह सिदा सुमाइना सोथना लैबा हाइबसे लैबसु यादे अदिगि ओइद्रबमक्सु मान एमएलए ओइरगसु मागी जगह खुदिमक्ते मा हौजि लोइनमक येंगसन खोसनबसे असुके मति यामना सेबा फजना तौबनिना सिगुमबसे सोफनगुमसिना अखोइना अमुक चंगजलगा तौना होनजरीबा कोड ऑफ कंडक्ट इलेक्शन लैसनगिबना मरम ओरगा खितंग डिपेंडिंग लैग्रे मतम खितंग डिस्टेंस खरा मदि लैसनगिरे को से मरक्सिदैदा कोड ऑफ कंडक्ट लोइरबा मतुंग सिदैदा मा होइजे पुखनाबगे अखोइगी सीएम गा तानारगा दिगिदि लेकाय यूनिट कमिटी सिंगे मोइना कन्ना चेंजरगा चे चांग मनुंगदा मरि लेनबा मयाम मोइजे चेन चोंगदना लोइसनबजे हौजिसि लोइरअबने पुखदौदा गाइरअबनेबा असिगे मरक्सिदैदा लाइबक्थिबा हाइगदरा मिस अंडरस्टैंडिंग हाइगदरा सिदैदा टोम टीवीसिना इखंग खंगौदना लाक्सनख्रेको मसी मकिसु खितंग अखोइगिदा खितंगदि नुंगाइजदबमदि फावे हाइदि अखोइदा हाइफेतंग हाना मंगजरुना पाउ पिबिरमदबगी करी कमाइना करी लेगे हाबदमा हाइफेतंग हंगजरम तारगदि सि खितंग अखोइगी साइटिगे सीएम द इकाइबा नंगजरिबसे से अखोइना नंग हलोइदबनी नंगम मोइदबनी हाइबगी अइना मयाम फमदा खुदुंग चाबजि लौजरगा ने सेंगदोसरी मैरा पाइबी नुमित ऑब्जर्वेशन कमिटी पोइरै लेमरोल अमोवा अमदि मेफवाकना खुसमनना सिंदुना कुनमाथोय सुबा मैरा पाइबी नुमित निंगसिंग थौराम ngasi खुराई सलानथोंग थरो देवी लंपाक्ता पांथोखरे थौरम असिगा मरी लेनना मियामना थरो देवी लंपाक्ता लैबा मैरा पाइबी इहौगी मिटमदा हैकत लेकटमदुना इकाई खुमनबो उतखी लोइनना नोंगगी ओइबा ब्लड डोनेशन कैंप अमसु पांथोखी
State Blood Cell National Health Mission NHM Manipur Kusamnaduna Pangthokiba blood donation camp aduda tongan tonganba mafamsingdagi lakpa miyoi kayana idan tauki Thoram aduda wangangladuna amukogi President PS Debana Manipurda lairiba Maira Paibisingi Thauna Lingzel Taubungamba Akhangkan bagi pangal Thauna kayabu singtharaduna Manipurda drug na piriba saitheng asigi Matangda Maira Paibi Ima Ibel Singna Yengsin bagi tangai fadaba ama lakle nongmaina kaftuna hat kiba miyoi masingdagi drug na hatpana masing heli masina maram oiraga Maira Paibi Ima Singna drug lalonba amadi sizinaba miyoi sing asidagi tungi miro kalhongnanaba thabak paikhatpa matam oire haiki अखोगी नुंगाइना तुंखुन तांदना अखोगी वाना लौ सुरुरगा वाना चेक सुबा चलुरगा अखोगी सिनफम मयाम तौर लौ अखोगी लिक्सो थौदना खोतना चलुरगा अंद हल्लागांदा नुंगाइना तुमजरिबा सिंगदुदा आर्मी सिंगना फारगांदा पुथोगांदा कापगा हाटखिबा मफम खंगना मांगनखिबा मयाम सिंगदुदा अखोगी मैरा पाइबि सिंगना आइगी इचा फाबा यारोय आइगी इचागी पुंसी कनगनिना चोंगथोरपै सक्तमदो ngasiगी asigumba mitam ahum masida akoina mitta matam aduda thokiba 1980 gi peratagina matang lakhiba mayam singado ngasigi mitam ahum masida akoina uba phangi Malem gi saukhat khongjelak sida lamdam asida su khutsa hairaba naha kaya lepalaitana thoglakli ano ba makhal gi khusu khulai kaya su puthoktana haisingba kaya uthoknana ba haure aikhoi mioi bana pamna chanari ba papar asi puthoknana ba hona bada seasonary ba machine asi iramdam gi naha oiriba mioi amana puthoktuna mai pak na season ba haure hiram asida tom tv gi paudam ama Aikoi mioi bana pamna chanariba pafor asi iramdam sida mai pakna puthoknaba haure pafor oma oinanaba honabada tangai fadana taknanaba mesil amadi mathau tari hairiba mesil asing asidi puthoktuna mai pakna salaiba haure Tagel Industrial State leiba UISI industry gi makhada leiba Eastern Himalay Food Industry na pafor making machine ngasidi puthokle Mesil asibu design tauriba ahong sangbam nongdambana fafar taknanaba mesil ama inaw nowa mawong amada puthokpa ngamle hiram asida tom tibiga wari sanabada nongdambana mapalgi company na saba mesin sing asi maman yamna tangbana local micro unit sing na laiba ngamdabagi awaba ama lay masi koknanaba anoba design ama tauraga sabani haiki amgisu mina sabani akoi jumbi mini mapalam dei mechindo layudraga akoina puthoga akoigi khongang akoi lamdam sileja akoigi laibak sileja mechin haiba mechin je akoisu saba hai haiba je atopa laibak singi mamangda su akoi ngami haiba ju akoisu uthokning bagi wakhal ma ju sum phawjarak pai tare hek akoina subra daka oiba je akoi mechin onthokpa yarga de mechin onthokke haiba je akoigi ju sman khanjaba wakhalo leijai karamna sabagi haibagi matangda lamdam asida fangba masak singna semlaga sabani single phase sariba machine asina paforama takpada sakel ahum dagina mari fawba sangi nongmada fafor lising kunlom puthokpa ngami masi sabada chaurangna lupa lising kunga manga dagi kunga tarurom dang sangi haiki takpagi disina nungaire adu takpagi poche oinana bi mama kanu mamang da khara potki koi papoje thilakpagi adu maje size tarpagi aduga size ta thoga maje kitang dumping taw kitang namdharaga kitang press tawala pakthon bagi ka ama hoji ama ju kan hoji pakat jari kunna takpagi awaba du leitananaba solar na chalaiba su yaba mesil asi mapangi company na puthokpa mesil aduga sap manana thabak tawba ngami mesil asi miyamda atuba matamda uhananaba honargani haiki adi suram dragadi khanga ngamroiba ado su akoin sudabadagi khangdabani adagi haitabani ado sura kandadi akoi khang e haire hojik sinataba atopa makan sina khar chawe ado koi pixel laga koi tan taknanaba yum da tan taknanabagi macha koi portable light areko adumbo photokena hojik plan di leijari bago atan bagi hainabi thadoktuna makhoi gumba naha kaya anouba khusukulai saduna puthokpasi yamna fai tunggidamak asigumba naha kaya tholaknanaba honaba tangai fade araiba machine amakak mahangna puthokhtuna miyamda fangananaba honari masimagna lamdamsida leriba nahasingna suba nobagi lambida yamna khumang chauksina sangsilakle haibagi achouba mayek laraba khudam amani
कैमरा पर्सन गोविंद गलोइना पाउदमजरीबा नबकुमार खाउपम टाइम्स ऑफ मणिपुर ताकयेन पोइरई लेमरो मैरा पाइबी अपुनब लोप मणिपुर की सेंथंग मखादा ngasi पांगथोकलिबा कुनमाथोय सुबा मैरा पाइबी नुमित का मरी लेनना आइमोल विलेज डेवलपमेंट कमिटी लोकताक प्रोजेक्ट न सिंदुना उ चारा कया थाखरे लोइनना पुरुम खुलेंदसु खुल असिगी वुमेन सोसाइटी MAKRDC अमसुंग खुंजा सिंगना खुलगी अकोइबदा उ चारा कया थाखी सगांगी ओइनसु सगांग एरिया डेवलपमेंट ऑर्गेनाइजेशन सगांग न सिंदुना उ चारा थाबगी थोरम अमा ngarang पांगथोखरे Characterization and purity maintenance of saghau and other folk rice varieties of Manipur haiba hiramda kwakaithel thiam laikai dalaiba the Green Foundation gi office ta nomgi oiba khanane naba mifam ama pangthokre thoram aduda wangangladuna Green Foundation gi chief executive officer U Himatna Bharat Sarkar na mission organic values and development ki service provider amasu oiriba Green Foundation asina lamdam asigi pothok laiba fausingi manungdagi khangatlaga yelhongoi dagi sanarak laba saghau amadi atofa phau makhal sing yokhatnana ba khongthang ama oina saghau da mieng thamduna ngasigi workshop asi pangthokpani saghau asi karigumba matamda genetic purity ningthina fangba ngamlaktaba pak sanna sandokpa ngamlaktaba yawi hiramasigi matangda Manipur Organic Mission Agency dagi ayaba lauraga genetic line of purity asi test tawduna lamdam asida marangkai na puthokna ba chinjak ta mipal tangdabaga loinana lomi singi senmilon fagat hanba ngamgani haina khalli haike Food and Agriculture Organization FAO amasung Philippines ki da leiba Indian Rice International Rice Research Institute na zo akhoi Manipur da leiba natana prithvi da leiriba akhoi mahausa dagi leraklaba indigenous oriba akhoi pambi sing sigi kanagi akhoi na tarai phana kandaba yadaba masi kalagadi akhoi food security da food security da hengalakpa amasung akhoi lomi sing income hengalakpa da mateng oigini khalubadagini Haukiba April Kunithoi Imphal Police Station gi manung chanba minuthong manakta leiriba Manipur Mountaineering and Trekking Association MMTA gi office mamang maktada bhomani thangna thangnana pokhai khibada CC Higher Secondary School gi oza khurai konsam laikai dagi konsam Santosh Kumar bo asok apan nanghan khiba aduda chanaba miyoi sing phaviu haina lainga ki maikeida memorandum pisin khiba laikrabasu thabakta onthoroktabadagi mayokta ngasi school asigi mahairoi singna sanjen thongda laiba CC Higher Secondary School mamangda lambi tangkhai thingduna wakat mifam sathakre wakat mifam aduda mahairoi singna achumba wail phanghallu oza singda sok apan nanghanba yaningde haibani singwa kholaw kya lauki loinana mifam aduda saruk yakhiba school asigi mahairoi lufki finance secretary Kamarjit Chongthamna bom pokhai handuna oza amabu asok apan nanghan khiba da chenaba miyoi sing laingak na puthokpiu amadi soktuna leiriba oza asida achumba wail phanghanbiu haiki Day 20 da akhoi thanga pokha gi bomb blast akhoi school gi physics department gi oza sar Santosh ma je bomb na sok bane adu so matung da government gi side gi kai gumba sok to hospital lai du bak to government gi side gi kai gumba ta hangba lakpi de adu lakpi de ba do maram oidana akhoi hana government da matam thaba lai kre akhoi press visit to kre akhoi matam thaba lai kre adu da government na kenta tabi de bi lakpane school gi oza ama so bak to sumaina moina tabi de lai ba je akhoi gi Manipur laiba miyam mi Manipur citizen je moina ne akhoi usitte ta de neglect tawune na akhoi logjayeba aduna akhoi gi ngasi sisina tawjariba protest ase akhoi gi protest ase yamna tawning tawjabu nate akhoi hana jo letter thajan jaba laikre akhoi hana sumaina tawbiu khobiu hajen laikre akhoi na adugumba kaigumba kemta ju tawrakte huji pawgi indu kensu tawtri kaigumba makha ta na tawtaba ta gadi akhoi sidagi akan khongchang kaya je changan jarkane haina akhoi sisi gi sate thamjage Hauzik pawgi maraktan aten break amatang logjari India की top university सिंगी मरक्ता अमा ओइरिबा Assam Downtown University Guwahati the engineering management nursing pharmacy hotel management paramedical the ming chanbining ba singna setful oidringai da ngasimak lakpiduna ming chanbiyu admission office Assam Downtown University Babupara Bosemlerak Imphal Water Revolution by Lamjingba Group Kangla Packaged Drinking Water a unit of Lamjingba Group na Manipur gi miyoi khudingmak haksang fana na de yektana lehenabagi pandamda miyoi bagi thawai ni hairiba afaba ising phanghanana ba hotnajari liter kun gi jar asti subscriber khudingmak ki yumthong khudingda phanghanana ba hotnajari taru tananba mahausadagi thokjarakpa ising logduna sijinari
Ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize tawraba ising patra singda hapjari subscriber oibagi khudong saba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama bijagani tha amada 30 jars 600 liters pizagani tha amagi subscription fee lupa chaniang khai khaktani chahi amagi lobiba matamda tha anigi subscription fee da pizagani subscription type tha amagi lupa chaniang khai tha taruki lupa lising amaga chamnga tha ahum gi lupa chatre yang khai chahi gi oina lupa lising ahum khudong chaba si megi tarik kuntra fawgi manungda lobi ho contact tobiu 8257888737 email lamjingbatomtv@gmail.com Break matungda makhataba pau pizari Imphal East District ki manung chanba Lausangkhong makha laikai iril turel gi nakyat tariba mafam adugi khunja singidama genglaga laingak asina sahi asigi megi tarukta meter humfugamari sangba RCC gi thong ama sananaba urep yung tamlaba matung mafam aduda sabagi mahutta huidrom sekta da sananaba nahongna na megi tara tarukta urep yung tamkiba thong adubu akanba maongda yaningdaba fongdorakli ngasi Manipur Press Club ta pangthokiba paugi mifam amada JSC against the shifting of Lausangkhong Bridge ki convener I Samanandana PMGSY gi Taramathoi suba tangka ki makhada Lausangkhong da RCC gi thong ama saba yare haiduna ayaba pirakkhrabaga loinana Manipur lenga ki package number MN04105 ki makhada tender notice thokpaga loinana work order pikhraga atopa mafam amada thong sanana ba honarakpa se yabangam loi karigumba lengakna ngammi haiduna namfuda thabak tawraklabadi JSC na hanba laitana khongjang sangsingani haike Lausangkhong da chanabi damta mari lenaba department khoi Bharat Manipur government na Lausangkhong thong chanabi damta mari lenaba punamak thagalaga ministry na amung yare haidna khoi letter piraktana clearance letter piraktana yawaklaba sumba thong asi kari maramgi atopa mafam amadamu hongdolaga sagadoribno habisi matadane khoi na si je semdarise adra masi khoi JC ki maigai degi yabangam loi Bharat lengakna kayarak hanna Naxals ki irang laksin bangamle haina Bharat ki parliament ta fongdok kibal lairabasu Naxals ki ihodi hena kankalakli ngasi su ayuk Jharkhand gi Saraikela Kharsawan district ta Naxal singna mangjongna na funguna thamlamba IED pokai handuna CRPF ki mathakta sathakiwa landada CRPF ki personnel taragamathoi hatkre kharana sok apan nangkre CRPF ki special jungle warfare unit amadi state police ki apunba kangbuna kuchai area da operation sathanaba changsiluba matamda khudeng thiba thogdok adu hek thokhibaga loinana ahenba forcing thogdok thokpumda thongjin khibaga loinana soklaba pasnen sing adu air lifted tawduna state adugi konung oiriba ranchi da purakhibaga loinana layengbagi thabak sathakre lalhobagi irang leiriba Jammu amadi Kashmir da chaliba chahi asigi January thadagi mamang tha April fawbada lalhob sing laksinanaba chathakiba operation da khud thoknabagi thogdok yauna lalhob singna security force ki mathakta landarakibagi thogdokta chamaga humdraga taret thoki thogdok sing aduda security personnel humfuga mathoi misam taraga mathoi sikhibaga loinana chamaga humdraga taret asok apan nangki haina Ministry of Home Affairs ki report amana hairi Jammu amadi Kashmir gi social activist Rohin Chaudhry na RTI gi kuthangda hangkiba wahangi pakhomgi matung inadi soklaba sing adugi manungda security force ki personnel humdraw humdoi amadi micham humfuga mapan yauri hairi
Assam Rifles ki kangbuna numit kharani gi mamangda Dimapur gi Doyapur village talaiba NACN-IM gi Lieutenant Colonel Bikatu gi mayumda thiba humba gi thabak sathabada yum maduda lairamba loop adugi overground worker ahum yauna khulai kaya fagat pangam khre paw asin high operation aduda NACN-IM gi overground worker oiba lisi hehuto mahaki mapuroiba lisi Simol amadi chinghi fagat pangam khi makhoi dagi nongmei macha manga yauna nongmei taret ka payariba nongmei maruseng amadi पोलम कया मसु फागत पंगम लेहाइरी लोक सभा मिखलदा यामना चावना माइथीबा नंख्रबा कांग्रेस पार्टी गी लुचिंगबा राहुल गांधी इकाई फिरु खुंबगा लोइनना महाकना पाइबा कांग्रेस प्रेसिडेंट गी फॉर्म थादोकनिंगबगे अपांबा होंग्री ngasisu राहुल गांधी ना प्रियंका गांधी वड्रा कांग्रेस स्पोक्सपर्सन रणदीप सुरजेवाला राजस्थान डिप्टी चीफ मिनिस्टर सचिन पायलट अमदी राजस्थान की चीफ मिनिस्टर अशोक गहलोत दिल्ली दा उनदुना महाकी पुकनिंग की अपांबा फोंदोकीबगा लोइनना लोकसभा इलेक्शन की फोल अदु CWC की मेंबर सिंगदा अमुक हन्ना नैननबगीदमक खंगनख्रे CWC की मिफम चयोल असिगी मनुंगदा पांथोकननबसु लेमनख्रे हाइरी Hayeng Pema Khandu Arunachal Pradesh ki Chief Minister oina wasak lauragani Arunachal Pradesh BJP Legislative Party gi mifam ama ngarang pangthoktuna Khandu bu luchingba ama oina khanki mifam adugi matungda Khanduna Governor BD Misra ga Raj Bhavan da unaduna lengak semnabagi wafam पुथोखिबनी उनबादुदा बीजेपी के सेंट्रल ऑब्जर्वर जगत प्रसाद नड्डा नेशनल जनरल सेक्रेटरी ऑफ नॉर्थ ईस्ट राम माधव नॉर्थ ईस्ट डेमोक्रेटिक अलायंस की प्रेसिडेंट हिमंत बिस्वा शर्मा स्टेट बीजेपी प्रेसिडेंट तापिर गौन सिंसु लोइनखे गवर्नर ना पेमा खंदुबु हयेंग मेगी कुमापंदा चीफ मिनिस्टर ओइना वासक लौननबा लेखिबनी वासक लौबुगी थोरम असि इतनगर दा लाइबा दोरजी खंदु स्टेट कन्वेंशन सेंटर दा पांथोकनी पनबा याबा वाफम अमना हंदकता पांथोकिबा असेंबली मिखलदा BJP na seat humfugi manungda seat nimfuma thoi phangduna khwaidagi masing yamna kaba party oikhibani hauzik pawgi maraktan atyan break amatanga bema exam pass to bugi haraugi di leitana unga phami du karigino pamoyage school puna taminradi ai like tamatoge ai yai ma amta ngai ko nangbu khoi ibem ga lairik punna taminaba tanbrane ai di science stream pame aduga khoi ichan to mina art stream अदुगा मणिपुर साइंस का आर्ट्स का पुलप तमिनबा याबा अफब स्कूल अमतसु लेते अखोई चंतो मिना आइगा पुलप चमिन निंगना तौरिने बचो हे करिगिनो नै नोय अदुयां वारी दुबा हा नोय अनि पुन्न तमिनबा याबा स्कूल नि नै आइना थिबा चलुरिसे इम्फाल एयरपोर्ट मनाक्ता लेबा चंगांगै उसिकोन्दने एडवांस स्कूल ऑफ आर्ट्स एंड साइंस हाइदना अमा लिंखलेदना हारिबि स्कूल से MIL की सब्जेक्ट खुदिमक लोइना तंबा यारे अदुइसु मतकता था अहुम खुदिंगी फ्री मेडिकल चेकअप हे नंगो अदुयाम फबा स्कूलम फंगगा नचा अनि की फॉर्म लौरक्त्रिदि करिगिनो तासो ओइसु अपम मीनति कैदोरगे से फॉर्म लौरी एन हे Nauka Hearing Aid Center Kumja listing ama chawpat marifom doi ki hona chai kuntramanga hena Notice India ahan hearing aid clinic mo ine lereklaba Nauka gi Infal Center ma hangjare TV ma phone gi konjel loinana nil khongum fam na tabangam da bi awaba mayok na dibna al koding mag wabi rogano Nauka Hearing Aid Clinic ngasi maklenshin directuna completely invisible water resistant ama rechargeable oraba digital hearing aid hapiu tabangam gi pangal wala badom gi khangna chana ba single power se tambio ai khoi gi leifam di Nagamapal Main Road Phawai Sangam Lekai near Community Hall mobile number na 6000954159 Break matungda mayamong kahna taram noksari Mizoram da court ki official just amana IS officer ama lupa lakh tara mari gi senja thumjaga mari lainana sahi hum jail da lainana ba amadi fine oina lupa lakh manga thinana ba khangan khre adubu Maraki oina officer adubu tha amagi anticipatory bail pikre officer adugi maming Rodney L Ralte kawi hauzik Mizoram government ki secretary gi from ama pairi senja thumja sui rutne na mami district ki deputy commissioner oina thaupuringai da thokibani rutne na high court ta while adugi mayokta wakat kani haina fongdokre Rohingya Muslim Singh hat pada chenaduna kaisum sangda lairakpa Myanmar gi lanmi taret authority na thadokre haukiba Englishing aniga taraga tareta Rohingya khunja tara hal ubogi damak Myanmar lanmi gi officer mari amasung sifai ahum mamang sahi tara kaisum sangda lainana ba phadok pikhibani amaromda UN investigator singnadi Myanmar lanmi na Rohingya Muslim singda sathaki ba hingsa gi thabak singa mari lainana makok thongba lanmi gi general singi mathakta while sathagadabani haina taknaduna lakpani panba yabadi thodok adugi paw loduna miyamda
फोंदोक्लुबगीदमक Reuters की पाउमी अनि वालोन अमदी काउसु उ फाजिंदुना वायल चथरबा मतुंगदा चही तारेट फादोक पीखी अदुबु लैवा की प्रेसिडेंट ना मखोयगी मराल ngakpiduna numit changani khare hena leiramlaga thadoki ngasi ayuk phongna khiba pause singda kari kari maru iba pau yoribagi habdu myam punna mung mieng taminasi Lamjingba Times Mikhal free and fair oikibra haibadudi miyamna hena khangnarabani ibobi India lengak na Manipur da IMG ceasefire satnai satnade haibadu sengdokkadabani Sangai Express MP Dr. R.K. Ranjan Sports University da mityeng thamdauri miyambu nungai hanbiyu miyamgi nungai bada yaukjage ibobi Pokna Farm BJP manungda Minister Farmgi lobby tawbagi thabak kankhatlakli Taragataret suba Lok Sabha gi ahanba session June 3 tagi taragamanga fauba sathragani CA bill lapse oire UNLF amadi MPA na ikai khumnaba utlakli Sana Laibak CAB Meghalaya da irang haurakre BJP lusingba singi mitam mai thakre Manipur Fire Service mapangal sontharakle mahaisang singda maihau langpok thokhandanaba thaurang laukhatre Naharol gi thodang Singda pangthokiba Lok Sabha election elected la selected la group na khara hena namba ngamba mina kaba haibaduni o ibobi Congress na Lok Sabha mikhalda maithirakpadagi Rajasthan amasung Karnataka sarkar kaiba yabagi fibam leire Sahi manga dagina tara fawbada leiba angangsing diarrhea na sibagi sang wangli Yum thugai kiba leite masana sidok chakibani chairman ODF oinaba hotnabada punna hotnaminaba sangi Hari Kumar Ichel Express MPCC na Nehru laikidabagi yankaiga manga suba kumon pangthokre Opposition ama oina sab saba ithau pangthokani BJP na miyam nungai hanbiyu ekhoisu saruk iyazage Modi na wasak laubaga Manipur da ceasefire yawi yaude haibadu khudakta sengdokadabani Anand Huen Lanpao Prime Minister Oiramba Singhi income tax refund gi record amata PAO da leiramdre Congress ki kahaudre haina ninghanaba leite constructive opposition gi thodang laugani ibobi handak singda pangthokiba mikhal adu election la selection la Manipur da ceasefire extend tawdrabadi IM gi designated camp sing lagtho'u RK Anand UNF na yaol gi ikai khumnaba utlakli Iraibak June 19 gi thaudok amuk khanna thokhandanaba Manipur da NSDN IM gi makhal amatagi camp lehalloidabani Lok Sabha mikhal matungdagi CM Biren Lusing Balengak hena mapangal kankhat halakadauri Singda pangthokiba election di selection ni ibobi Loislakpada maruiba pau amuk hanna pizari Tom TV na akhanaba paudam sandokraba matung matam sangna laeng bangamdana leirakhiba Chief Minister gi kendra oiba khabam makha laikai hizam leiraktagi nauksagi mabung ranjoi Jenims ta laeng bahokre Mamangi Mikhalda atopa mirep amagi akanba worker oikibana mirep aduna laeng zerongani haina laithoklubani haina kontha khabam gram panchayat ki upapradhan chingam kombroni balana phongdokre Kunmathoi suba maira paibi numit palan thoram pangthokre maira paibi ihogi mitamda miyamna haikat laikat tamduna ikai khumnaba utkre Amadi Malem gi saukhat khongzel laksida lamdam asida su khutcha heiraba naha kaya lepalaitana thorli iramdam asida su papar sananaba machine puthoktuna mai pakna sijinare Hausikki oinadi Manipuri pau matang sida loijare Times of Manipur News ming tabiriba punamakpu ARUNBALA amukka hana khurumjari